ꯑꯍꯥꯟꯕꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯣꯡꯈꯤꯕ ꯄꯥꯟꯗꯝ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯈꯣꯡꯒꯠꯆꯔꯒ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯅ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯄ ꯉꯝꯈꯤꯗꯕꯅ ꯃꯅꯤꯄꯨꯔꯗ ꯕꯤꯖꯦꯄꯤ ꯃꯥꯏꯊꯤꯈꯤꯕꯅꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯄꯒꯤ ꯋꯥꯐꯝ ꯂꯩꯇꯦ, ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯕꯗꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯑꯃꯗꯤ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯁꯤꯡꯒꯤ ꯂꯝꯕꯤꯗ ꯌꯦꯠꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯑꯦꯟꯕꯤꯔꯦꯟ꯫ ꯍꯧꯈꯤꯕ ꯆꯍꯤꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯌꯥꯝꯅ ꯆꯌꯦꯠꯅꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯄ ꯉꯝꯈꯤꯗꯕꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯕꯤꯖꯦꯄꯤꯅ ꯃꯥꯏꯊꯤꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯈꯨꯗꯝ ꯑꯗꯨ ꯁꯤꯑꯦꯝ ꯑꯃ ꯑꯣꯏꯅ ꯑꯩꯍꯥꯛꯅ ꯂꯧꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯆꯤꯞ ꯔꯦꯕꯤꯀꯥ ꯆꯣꯄ꯭ꯔꯥꯅ ꯑꯈꯟꯅꯅ ꯂꯧꯈꯤꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯉꯝꯈꯤꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯝꯄꯥꯛꯀꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇꯔꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯅꯤꯃꯛꯇ ꯄꯦꯟꯗꯕ ꯂꯩꯅꯔꯛꯈꯤ꯫ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯁꯤꯅ ꯁ꯭ꯇꯦꯠꯀꯤ ꯏꯁꯨ ꯑꯣꯏꯖꯔꯕꯁꯨ ꯏꯔꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯗꯨꯃꯛ ꯊꯨꯡꯍꯟꯕ ꯉꯝꯖꯗ꯭ꯔꯕꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯔꯝ ꯀꯌꯥ ꯑꯁꯤ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯄꯥꯛꯇ ꯃꯥꯏꯊꯤꯈꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯥꯎꯇꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ ꯑꯣꯏꯅꯁꯨ ꯆꯞ ꯃꯥꯟꯅꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯡ ꯂꯩꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕ ꯐꯤꯚꯝꯗ ꯂꯩꯔꯤ꯫ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯈꯪꯗꯦ꯫ ꯍꯥꯏꯔꯤꯕ ꯃꯔꯨꯑꯣꯏꯕ ꯅꯨꯡꯒꯤ ꯏꯁꯨꯁꯤꯡ ꯑꯁꯤ ꯊꯤꯗꯣꯛꯄ ꯑꯃꯗꯤ ꯈꯪꯗꯣꯛꯄꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ꯫ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯃꯥꯏꯊꯤꯕ ꯑꯁꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯊꯧꯗꯥꯡ ꯑꯗꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯑꯩꯍꯥꯛ ꯏꯁꯥꯃꯛꯅ ꯂꯧꯐꯝ ꯊꯣꯛꯏ꯫ ꯑꯦꯖꯦꯟꯁꯤ ꯈꯔꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟ ꯑꯣꯏꯅ ꯎꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯁꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯣꯏꯅ ꯎꯗꯦ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯄ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯔꯝꯗꯝꯗ ꯍꯜꯍꯟꯈꯤꯅꯕ ꯊꯕꯛ ꯂꯧꯈꯠꯂꯤ꯫ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯃꯉꯟ ꯇꯥꯛꯍꯟꯗꯨꯅ ꯀꯨꯝꯖꯥ ꯏꯪ 2019ꯗ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯍꯧꯗꯣꯛꯈꯤ꯫ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯟꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩ ꯍꯥꯏꯗꯨꯅ ꯂꯥꯟ ꯑꯣꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯅ ꯏꯔꯥꯡ ꯑꯁꯤ ꯑꯣꯏꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯄꯥꯟ ꯂꯝꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤꯅ ꯍꯥꯟꯅꯗꯒꯤ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯛꯂꯕ ꯀꯨꯀꯤꯁꯤꯡꯗ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯍꯟꯅꯅꯕ ꯍꯨ ꯀꯥꯝꯁꯤꯜꯂꯤ꯫ ꯇꯝꯄꯥꯛꯀꯤ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝꯗ ꯁꯧꯒꯠꯂꯤ꯫ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯒꯨꯝꯕ ꯃꯄꯥꯟꯒꯤ ꯃꯤꯇꯣꯞꯁꯤꯡ ꯈꯛꯇꯅ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯍꯟꯕꯅꯤ꯫ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕ ꯑꯁꯤꯅ ꯀꯨꯀꯤ ꯃꯤꯌꯥꯝꯗ ꯏꯟꯁꯤꯟꯗꯨꯅ ꯏꯔꯥꯡ ꯍꯧꯍꯟꯅꯕꯒꯤ ꯁꯛꯇꯤ ꯂꯩ꯫ ꯃꯁꯤꯗ ꯇꯝꯄꯥꯛꯀꯤ ꯃꯤꯌꯥꯝꯅ ꯂꯃꯟ ꯈꯨꯝꯍꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯣꯛꯍꯟꯅꯕ ꯃꯔꯝ ꯑꯣꯏꯍꯜꯂꯤ꯫ ꯃꯤꯈꯜꯗ ꯇꯝꯄꯥꯛꯀꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯚꯣꯠ ꯄꯤꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯤꯌꯥꯝꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯏꯂꯤꯒꯦल ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯗ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯈꯤ꯫ ꯃꯗꯨ ꯑꯩꯈꯣꯏꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯥꯜ ꯂꯩꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯄ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯤ ꯇꯞꯅ ꯇꯞꯅ ꯐꯤꯚꯝ ꯐꯒꯠꯂꯛꯂꯤ꯫ ꯍꯟꯗꯛꯀꯤ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯄꯤꯔꯤꯕ ꯔꯥꯏ ꯑꯁꯤꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩ, ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯃꯊꯧ ꯇꯥꯏ ꯈꯟꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯁꯤꯑꯦꯝꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯗꯥ ꯑꯁꯤ ꯍꯣꯡꯗꯣꯛꯄ ꯆꯪꯏ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯌꯥꯝꯅ ꯌꯪ ꯂꯥꯎꯅ ꯁꯧꯒꯠꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯑꯁꯦꯡꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯌꯥꯝꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯇꯦ꯫ ꯀꯨꯝꯖꯥ ꯏꯪ 1961 ꯃꯇꯨꯡꯗ ꯂꯥꯛꯄ ꯃꯤꯇꯣꯞꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯕꯅꯤ ꯍꯥꯏꯕ ꯈꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯏ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯁꯧꯒꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝꯂ ꯍꯥꯏꯅ ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯁꯤꯑꯦꯝꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯌꯦꯜꯍꯧꯃꯤ ꯃꯤꯌꯥꯝꯕꯨ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯀꯟꯅꯅꯕ ꯂꯣꯏꯅꯅ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯑꯃꯁꯨꯡ ꯎꯃꯪ ꯀꯣꯛꯊꯣꯛꯄꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯏ꯫ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯀꯛꯅꯕ ꯀꯥꯡꯂꯨꯞ ꯑꯃꯗ ꯑꯇꯝꯅꯅ ꯇꯥꯔꯒꯦꯠ ꯇꯧꯕꯒꯨꯝꯅ ꯑꯦꯖꯦꯟꯁꯤ ꯈꯔꯅ ꯂꯥꯟꯅ ꯎꯔꯤ꯫ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯍꯣꯡꯗꯣꯛꯐꯝ ꯊꯣꯛꯏ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯍꯧꯗꯣꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯁꯧꯒꯠꯀꯗꯕꯅꯤ꯫ ꯀꯨꯝꯖꯥ ꯏꯪ 1962ꯒꯤ ꯃꯇꯨꯡꯗ ꯆꯪꯂꯛꯈꯤꯕ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤ꯫ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜꯗꯒꯤ ꯂꯥꯛꯄ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯂꯣꯏꯅꯅ ꯎꯃꯪ ꯋꯥꯃꯪ ꯉꯥꯛ ꯁꯦꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅꯁꯨ ꯁꯧꯒꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯁꯦꯟꯇꯔꯅ ꯄꯨꯝꯅꯃꯛ ꯈꯪꯏ꯫ ꯃꯤꯈꯜꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯊꯕꯛ ꯆꯤꯟꯕꯗꯒꯤ ꯏꯁꯨ ꯑꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯀꯅꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯂꯛꯀꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯁꯤꯑꯦꯝꯅ ꯍꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄ ꯅꯠꯇ꯭ꯔꯒꯅ ꯂꯥꯛꯇꯕ ꯍꯥꯏꯕꯗꯨꯗꯤ ꯊꯣꯏꯗꯣꯛꯄ ꯋꯥꯐꯝ ꯑꯣꯏꯗꯦ꯫
ꯃꯥꯡꯅ ꯏꯁꯇꯦꯠ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯕꯁꯨ ꯄꯥꯔꯂꯤꯌꯥꯃꯦꯟ ꯑꯃꯗꯤ ꯔꯦꯗ ꯐꯣꯔꯠ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯅꯤꯡꯊꯤꯅ ꯋꯥꯐꯝꯁꯤꯡ ꯊꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯗꯨ ꯇꯥꯕꯤ ꯇꯥꯈꯤꯗꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯅꯤꯔꯛ ꯍꯟꯅ ꯋꯥ ꯉꯥꯡꯈ꯭ꯔꯦ ꯄꯤꯑꯦꯝꯒꯤ ꯋꯥꯐꯝ ꯑꯗꯨꯅ ꯏꯁꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯥꯛꯄ ꯎꯗꯦ ꯍꯥꯏꯕ ꯋꯥꯐꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯃꯗꯨ ꯑꯔꯥꯟꯕꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯇꯥꯈꯤꯗꯦ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯌꯥꯎꯕ ꯚꯤꯗꯤꯑꯣ ꯎꯠꯇꯨꯅ ꯃꯤꯌꯥꯝꯅ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯣꯠꯅꯈꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯝꯐꯥꯜ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯇꯞꯅ ꯇꯞꯅ ꯁꯧꯒꯠꯂꯛꯂꯤ ꯃꯗꯨ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯁꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯄꯥꯎꯁꯤꯡꯅ ꯄꯤꯛ ꯊꯜꯂꯝꯒꯅꯤ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯕꯤꯖꯦꯄꯤꯅ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯑꯇꯣꯞꯄ ꯄꯥꯔꯇꯤꯒ ꯆꯠꯃꯤꯟꯅꯗꯕ ꯌꯥꯗꯕ ꯐꯤꯕꯝ ꯂꯩꯔꯛꯄ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔꯒꯤ ꯊꯧꯗꯥꯡ ꯑꯍꯣꯡꯕ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯁꯦꯟꯇꯔꯗ ꯍꯧꯖꯤꯛ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯑꯍꯣꯡꯕ ꯂꯩꯔꯕꯁꯨ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯗꯤ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯄ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯍꯜꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗꯅꯤ ꯍꯟꯗꯛ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯄꯤꯔꯤꯕ ꯔꯥꯏ ꯑꯁꯤꯒꯤ ꯊꯧꯗꯥꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯧꯔꯦ ꯍꯥꯏꯔꯕꯅꯤꯅ ꯁꯤꯑꯦꯝ ꯐꯝ ꯊꯥꯗꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯑꯗꯨꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯂꯧꯈꯠꯀꯗꯕ ꯂꯩꯇꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯩꯍꯥꯛ ꯑꯃꯗꯤ ꯏꯁꯇꯦꯠ ꯑꯁꯤ ꯆꯤꯡꯊꯕ ꯑꯃꯁꯨꯡ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤ ꯃꯈꯣꯏꯕꯨ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯧꯅꯤ ꯅꯥꯒꯥꯁꯤꯡ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯏꯁꯨꯁꯤꯡ ꯑꯩꯍꯥꯛ ꯑꯃꯗꯤ ꯑꯩꯒꯤ ꯇꯤꯝꯅ ꯆꯞ ꯆꯥꯅ ꯈꯪꯏ ꯍꯧꯖꯤꯛ ꯍꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯕꯛ ꯄꯥꯏꯈꯠꯄ ꯃꯇꯝ ꯑꯣꯏꯔꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯄꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄ ꯄꯥꯝꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯍꯥꯛꯀꯤ ꯂꯩꯉꯥꯛꯅ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯄ ꯑꯃꯗꯤ ꯗ꯭ꯔꯒ ꯃꯐꯤꯌꯥꯁꯤꯡꯒꯤ ꯃꯊꯛꯇ ꯊꯕꯛ ꯄꯥꯏꯈꯠꯂꯛꯄꯗꯒꯤꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯤꯑꯦꯝ ꯐꯝ ꯊꯥꯗꯣꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯂꯝꯕꯤꯗ ꯌꯦꯠꯄꯤꯅꯕ ꯀꯅꯥꯅꯁꯨ ꯂꯩꯔꯔꯣꯏ ꯃꯗꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯌꯦꯛꯅꯕꯁꯤꯡꯗ ꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯏꯁꯇꯦꯠꯁꯤꯡꯗ ꯕꯤꯖꯦꯄꯤꯅ ꯁꯤꯠ ꯀꯌꯥꯗ ꯃꯥꯏꯊꯤꯈꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯤ ꯈꯟꯕꯒꯦ ꯍꯥꯏꯅ ꯍꯪꯕ ꯋꯥꯍꯪꯗ ꯁꯤꯑꯦꯝꯅ ꯍꯥꯏ ꯃꯁꯤ ꯌꯥꯝꯅ ꯑꯃꯣꯠꯄ ꯄꯣꯂꯤꯇꯤꯛꯁꯅꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯑꯔꯥꯟꯕ ꯋꯥꯁꯛ ꯁꯛꯇꯨꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯂꯤ ꯃꯤꯌꯥꯝꯒꯤ ꯑꯦꯀꯥꯎꯟꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯍꯥꯞꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯁꯛꯂꯤ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯁꯤꯅ ꯕꯤꯖꯦꯄꯤꯒꯤ ꯁꯤꯠ ꯃꯁꯤꯡ ꯍꯟꯊꯔꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯟꯈꯤꯕꯅꯤ ꯃꯁꯤꯗ ꯃꯤꯌꯥꯝꯗ ꯁꯦꯟꯐꯝ ꯀꯌꯥ ꯐꯪꯍꯜꯂꯤꯕ ꯗꯤꯐꯦꯟꯁ ꯕꯖꯦꯠ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠ ꯕꯖꯦꯠ ꯁꯔꯦꯟꯗꯔ ꯇꯧꯒꯗ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯃꯈꯣꯏꯅ ꯇꯣꯈꯥꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯔꯥꯟꯕ ꯋꯥꯁꯛ ꯁꯛꯂꯤ ꯏꯟꯗꯤꯌꯥ ꯀꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯁꯨ ꯑꯗꯨꯃꯉꯥꯏ ꯃꯈꯣꯏꯅ ꯀꯔꯝꯅ ꯃꯅꯤꯄꯨꯔ ꯃꯁꯦ ꯇꯥꯅ ꯊꯨꯒꯥꯏꯕꯒꯤ ꯋꯥ ꯉꯥꯡꯒꯗꯧꯔꯤꯕꯅꯣ ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯤ ꯆꯦꯐꯣꯡꯁꯤꯡꯗꯒꯤ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯂꯧꯈꯠꯆꯔꯒ ꯖꯤꯔꯤꯕꯥꯝꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯅꯨꯃꯤꯠ 15ꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯃꯤꯌꯥꯝꯅ ꯋꯥꯅꯔꯤꯉꯩꯗ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛꯅ ꯈꯪꯁꯤꯟꯅꯗꯅ ꯂꯩꯕꯁꯤ ꯇꯔꯥꯏꯅ ꯂꯧꯗꯦ ꯏꯃꯥꯒꯤ ꯃꯩꯔꯥ ꯖꯤꯔꯤꯕꯥꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯁꯦꯀꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯗꯕꯗꯒꯤꯅꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯅꯨꯃꯤꯠ 15ꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯃꯤꯌꯥꯝꯅ ꯋꯥꯅꯔꯕ ꯃꯇꯝꯁꯤꯗ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯕ ꯑꯁꯤ ꯌꯥꯝꯅ ꯇꯔꯥꯏꯅ ꯂꯧꯗꯦ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯟꯚꯦꯅꯔ ꯇꯤ ꯁꯨꯖꯥꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ ꯉꯁꯤ ꯏꯃꯥꯒꯤ ꯃꯩꯔꯥ ꯗꯤꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯀꯟꯕ ꯅꯨꯄꯤ ꯂꯨꯞ ꯑꯃꯗꯤ ꯈꯣꯏꯔꯝꯕꯜ ꯏꯃꯥ ꯀꯩꯊꯦꯜ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯐꯣꯔ ꯄꯤꯁꯅ ꯄꯨꯟꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯇꯤ ꯁꯨꯖꯥꯇꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁꯦꯟꯇꯔꯅ ꯀꯨꯀꯤꯒꯤ ꯃꯤꯆꯪ ꯆꯪꯂꯦ ꯍꯥꯏꯕꯁꯤ ꯆꯨꯝꯂꯕ ꯋꯥꯐꯝꯅꯤ ꯖꯤꯔꯤꯕꯥꯝꯗ ꯃꯩ ꯆꯥꯛꯇꯨꯅ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯖꯦꯄꯤꯒꯤ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯅꯤꯄꯨꯔꯗ ꯂꯩꯇ꯭ꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯃꯗꯤ ꯐꯝꯅ ꯍꯦꯟꯅ ꯂꯨꯏ ꯇꯥꯛꯄꯅꯤ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯃ ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯐꯪꯗ꯭ꯔꯒ ꯃꯣꯗꯤꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯒꯤꯗꯃꯛ ꯖꯤꯔꯤꯕꯥꯝꯒꯤ ꯃꯩ ꯆꯥꯛꯄ ꯀꯌꯥ ꯍꯨꯟꯗꯣꯛꯂꯒ ꯗꯦꯜꯂꯤꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯆꯠꯄ ꯑꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯃꯣꯗꯤꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯏ ꯑꯊꯨꯕꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯁꯤꯑꯦꯝ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯇꯨꯅ ꯅꯨꯃꯤꯠ 15ꯒꯤ ꯃꯅꯨꯡꯗ ꯖꯤꯔꯤꯕꯥꯝꯒꯤ ꯏꯁꯨ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯁꯦꯟꯇꯔꯅ ꯍꯥꯏꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯏꯟꯗꯨꯅ ꯂꯩꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯃꯤꯇꯩ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯔꯣꯏ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯅꯁꯨ ꯂꯝ ꯊꯥꯗꯣꯛꯄꯤꯒꯅꯨ ꯂꯝ ꯑꯗꯨ ꯀꯟꯅꯅꯕ ꯍꯣꯠꯅꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯃꯇꯦꯡ ꯀꯔꯤ ꯄꯥꯡꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅꯒꯅꯤ ꯖꯤꯔꯤꯕꯥꯝꯒꯤ ꯏꯁꯨ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤꯇꯩ ꯄꯥꯉꯜ ꯅꯥꯒꯥ ꯑꯃꯗꯤ ꯑꯇꯩ ꯐꯨꯔꯨꯞꯁꯤꯡꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯁꯦꯀꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯏꯔꯥꯡ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯁꯦꯟꯇꯔꯅ ꯁꯤꯟꯗꯣꯛꯐꯝ ꯊꯣꯛꯑꯦ ꯍꯥꯏꯈꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯑꯝꯀꯤꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯂꯧꯔꯦꯝꯕꯝ ꯉꯥꯟꯕꯤꯅ ꯍꯥꯏ
Chusampur, Morena Singh Mafam Singda, Manipur Lengar Ningtina Siena Hudaba Madi, Irang Lakshan Hudaba Mite Sing Kukina, Talakiva, Miat Mipunchata Kiva Taudo Lake. Masigi Matung Handak Ziribam the Tokli with Taudo Sisu, Sapmana Tola Kadra, Havigi Singnava Lay Hake. Autopapa Omana, Narendra Modi ngasi numidang kung tareka minit taraga mga pada wasak lauragani. Narendra Modi bu ahumlak subot tam gyoin India ki Prime Minister oina India ki President Draupadi Murmu na wasak lauragani. Wasak laubagi thauram ngasi numidang kung tareka minit taraga mga pamatamda Rashtrapati bawan na pangtolagani. Masigi damag Rashtrapati bawan amadi masigi akoy bida siyam sabagi thabak loisile. Narendra Modi bu ngasi wasak laubagi thauram masida siya pau Panglaba Miyoi Lising Nipalom na saruk yagani. Masigi damak Pakistan ki yaudan India ki yumthang nari ba laibak sing lusing lusing ju saruk yagani. Saruk yagadori ba lusing bising adudi Sri Lanka ki President Ranil Wickremesinghe, Maldives ki President Dr. Muhammad Muizzu, Iceland ki President Ahmad Afif, Bangladesh ki Prime Minister Sheikh Hasina, Mauritius ki Prime Minister Pravin Kumar Jugnauth, Nepal ki Prime Minister Pushpa Kamal Dehal, Prasan Bhutan ki Prime Minister Taishering Rabaga Yauri Hensu Paus the Makhatana Fundurakli, Atopa Pom, Sabung Kok, Maning Lake ki Mairasang Sangakri, Impal East Kendra ki Manungsan Lady Sabung Kok Kuno Maning Lake Matam Sangna Mapamasi Sapsa Mairasang Amata Latana Laki Vadu, Political activist Sapam Kanglay Palna Mapamasida Asang Basan Pamputokuna, Saduna Mian Kushinakre Hari. Sabung ko kunau do mairasang amata sabina ba angam athau kayara hanjin haijarabasu mapamasida mairasang sabibida laibit sabidana laibadagi laikai gi miyoisingna matam khara sizinana ba haiduna wana saduna yamna wana lakibani loidana me kunga mathoida sitkiba akanmanong lai nuksina homdokhibadagi laifam laitana laiba ubadagi political activist sapam kanglai palna mapamasida mairasang sabada sangma paisa puthokpada natana Masayawna laikai gi miyoi kya ga loinana sabiduna ngasi nauna saba mairasang adu nat kyoeba laining laison ga loinana miyam kusna kibani ngasi sabung khok maning laikai gi mairasang kusna bigi thorama duda laison tinson su pangtoki sana basantina fongdoki bada me ahum degi hawrakiba kangluk irang sine hek hawbadegi hawduna mafam asida lambi mataida tinna khajinduna lerakibani adubo handak Manipur gi mafam ayambada sitkiba akanba nongnungsina humdokhibadagi laifam laitaduna migi yumsingda sangshinduna ahing yaretuna langak libi isa singbu yamna wana ngalakibani mafam asida lairiba maira paibi singi matawadu ubada social worker sapam kanglai palna maira sang asi shariba asigidamaktasu hainingai laitana thagat papungdokhi atopa paomana Women's Development Committee hairoki numit mangani satrakpa World Environment Day ngasi losinkhre Zone Mangada World Environment Day ga mari laina numit mangani leptana satharakpa thoram gi saruk ama oina ngasi aroiba numita Women Development Committee gi thaumi singna hairok part to maning laikai gi mafam da lairiba torel amadi akoiba da lairiba phata haudi sing sengdoktuna losinkhre ngasi gi World Environment Day losinba ga mari laina pangthokliba torel amadi turel gi akoiba sing lunanas semdokpa gi thoram aduga mari laina Women Development Committee gi secretary Ningthaujam Ongbi Premila Elai Sunita Devi na hakibada haukiba mamang sahidagi leptana numaisu numit kudingi satharakpa social service ki mathakta tha asigi jun manga malem pumbada pangthoknariba World Environment Day gi tharamasi handaki oina tree plantation amadi laikai luna na thambagi wakhalonda HESU club na kolba mafam singi torelda tariba amot akai kya sengdoktuna laksabagi manungsana ngasi torel amadi akoibigi mafam kya social service tawjabana ki Mana makhatana haikibada torel da fatahudi amadi chemical oiba polam kaya thadaba tawbigano amati mafam chana fatahudi langthokpigi hainabi thambiyu haina upload tawki numit mangani pangthokliba thoramgi ahoba numita u sara kya tharaba matungda laikai siluna na thambigi panamda leptana sitsengmagi thoram pangthoktuna laklaga ngasi aroiba numita torel luna na thamnaba sengdok sabnaki mangna makhatana Women's Development Committee hairok na hanadagi numaijung khuding gi satharakpa social service ki thoramsu adumak leptana sathakigani haina aduga masidi hena mating oina ba government na panchayat ki mafamdasu amot akai singthokna ba gari thambiragadi hena numaijagin haina makataki ngasigi social service aduda Women Development Committee gi member kya su saryaki loisilakpo oina kangla pawdagi topa maruiba paw khrana
तोान तोान मियोइसिंदगी फगलखिबा हेरोइन नंबर 4 याव सॉफ्ट केस हुमद्रा पांबैना लुसिंगबा UNLF यावना मई थाखरे पांबैना लुसिंगबा UNLF ना फगलखिबा लोकल मार्केट लुपा लाख तरागतरे का लिसिंग यांखै रोंगी ममल ओइगदबा हेरोइन नंबर 4 ngasi अंजुमान लिलोंग मई थाद्र मानखरे तोान तोान मियोइसिंदगी फगलखिबा हेरोइन नंबर 4 याव सॉफ्ट केस हुमद्रा ngasi लिलोंग तुरेल अहानबी दा मनाक्ता लेबा अंजुमा लिलोंग की ऑफिस ममांगदा पुथोकलाबा मतुंग पांबैना लुसिंगबा UNLF की केदर खरगा लोइनना मई थाद्र मानखी पोलम सिंह मई थाद्रिंग की मंगोइनना पांगथोकपा पावगी मिफम अमदा अंजुमान लिलोंग की जनरल सेक्रेटरी MD हबीबुल्लाह ना हाय लमदम असिदगी मयाई काब निसा के पोलम सिंह मरु फोंगना मुथनबगी पानमदा पांबैना लुसिंगबा UNLF ना सक्सिलकलिबा खोंगथांग असिगी सरुक अमा ओइना हौखिबा तांग मंगादा लिलोंग लेहाव थोंगदगी हैबोक मयूम इथेम एलाइस वहाजुद्दीन से कुंथ्रागतरे आपोक लेखिद्रबा कयाजुद्दीन कौब मियोयमा हेरोइन नंबर 4 यावबा सॉफ्ट कुंथ्राग लोइनना फगत ngamki फारबा पोलम सिंगदुगी मरमदा वहंगपंग सथबदा मियोयसिगा मयाई काब निसा की पोलम ललोन इतिक तौमिनबा मियोय उम अमगसु फगतखि मियोय सिंगदुदी MD फयस खान से कुनगनी पान आपोक MD अशरबी मयांग मयूम संपा से कुंथ्रागा तरुक आपोकपा M सलीम अमदी मयांग मयूम बॉबी से कुंथ्रागा निथु आपोकपा लेखिद्रबा अली कौवी मखोय अहुमक हता मखा लेकाइदगिनी अमरमदा ममांग था मे कुंथ्रागा मथोइदा मयाई काब निसा ललोनबा इरोंग मखा लेकाइदगी सैसाबम जुमा खान कौब मियोयमा हेरोइन नंबर 4 यावबा सॉफ्ट केस मंगागा लोइनना पांबैदा लुसिंगबा UNLF ना फगत ngamki हबीबुल्लाह ना मखाताना फोंदोखिबदा हौजिक थोकलिबा इरांग असिना मरम ओइरगा अवाबा क्या मायोक्नरिबनी असिगुम लुरबा मतम असिदा खुनाइगी मायोक्ता लेदुना मयाई काब निसागी पोलम ललोन इतिक तौरिबा मियोइसिंगी मथक्ता संगसिलकपा खोंगजंगी सरुक अमा ओइना मियोइसिंग असि फाबनी ममांगनसु अंजुमान अमदी लहुलुप असिना मयाई काब निसागी पोलम क्या फारबा मतुंग क्यारक हना मई थाखिबा लेख्रे लहुलुप असिना मयाई काब निसागी मायोक्ता संगसिलकपा थबक थरम खुदिमक्ता अंजुमान मपुंग फाना सौगतुना लाखली सेंदोंग खरगिदमक तुंगी युम्बुदल ओइरक्कदोरिबा नहा क्यागी पुंसी तेमसिंगनाबा होटनरिबा मियोइसिंगी मथक्ता लहुलुप असिना संगसिलकपा खोंगजंग खुदिमक अंजुमानसु मखाताना अंगमा मतिंग पांगनी मरम अदुना खुनाय असिगी मायोक्ता लेदुना मयाई काब निसागी पोलम ललोन इतिक तौरिबसिंग खुदक्ता लेपियु हाइना हबीबुल्लाहना मखाताना फोंदोखि मखा सथरकपोइना अतोपा पावमना MSCB की बोर्ड मेंबर अमदी तुंगान तुंगान मफमसिंगदगी तोकलगनी के मनिहार रजिस्टर ऑफ कोऑपरेटिव सोसाइटी की ऑफिशियल सिंह थबक तौबदा पुक्सियल सेंगदब क्या यावरे हैना मणिपुर स्टेट कोऑपरेटिव बैंक लिमिटेड की बोर्ड मेंबर ओइरिबे के मनिहारना माराल सिरकगलोइना मा MSCB की बोर्ड मेंबर ओइबदगी अमदी तुआन तुआन फमसिंगदगी तोकलगनी हैना फोंदोरकली काक्सिंग डिस्ट्रिक्ट की संगमाइजिंग खुनौदा पांगथोपा पाउमिसिंग उनाबा अमदा मनिहारना मखा तारदुना हाय नेशनल कोऑपरेटिव डेवलपमेंट ऑपरेशन NCDC ना मणिपुर लेंगा की कोऑपरेटिव की रजिस्टर ऑफ कोऑपरेटिव सोसाइटी की खुथांगदा स्टेट की तंपाक की डिस्ट्रिक्ट मरी की सको थौरांग की थबक सिंह मरु ओइना ngami सिंगी दमक लुपा करोड़ निफुरोंग की सनपम अमल लाखरे हारिबे सनपम मसी सिजनबगी मतांग रजिस्टर ऑफ कोऑपरेटिव सोसाइटी की ऑफिशियल सिंह थमोय सिंह थबक तौदुना लमदम मसीदा ngasi पोथोक parang kaina puthoknaba honabagi mathakta mahuta सोसाइटी खरग मानरग सेल तान होनरे हिरामसिगी मातांग मरी लेनबसिंग वकलुरबसु मदुगी कानब फंगबगी महुता खुलाई पाइबा मियोइसिंग ओइना नेकलगा कियन खंगबगी थबक सथरकले हाइना मराल सिरकली असिगुम्बा थवोंग क्या असिगी येंगलगा मांगना हाना पाइरंबा MSCB की बोर्ड मेंबर अमदी अतै कमिटी की फिबमदा फार्मसिंग असिदगी थादोकलगनी हाइकेनसु पाउसिदसु मखातारी लोशिलकपोइना तो पापामना CCSK ना सिंदुना टेम्पररी मार्केट सोशल सर्विस एंड हेल्थ कैंप पांगथोखरे ngasi committee of civil society Kanglipak CCSK na sindun ima kaithel mari suba temporary market social service and health camp ama pangthokre hairibe camp sida Kangli kaithel imalu khirambal ima kaithel joint coordinating committee for peace jenims amadi sims porampat ka punna kusamnaduna pangthokibane haidi pangthoklibe health camp sida dermatology gynae orthopedic medicines ENT amadi blood testing urine testing sugar testing hepatitis na singba laina kya yengba amadi test of gi kudong sa ba su phone ki
ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯏꯁꯤꯡ ꯏꯆꯥꯎꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯨꯔꯕ ꯇꯦꯝꯄꯔꯔꯤ ꯃꯥꯔꯀꯦꯠꯀꯤ ꯏꯔꯝ ꯅꯂꯥꯅꯆꯤꯡꯕ ꯀꯌꯥꯗ ꯕ꯭ꯂꯤꯆꯤꯡ ꯄꯥꯎꯗꯔ ꯐꯤꯅꯥꯏꯜ ꯁꯣꯗꯤꯌꯝ ꯀ꯭ꯂꯣꯔꯥꯏꯗꯅꯆꯤꯡꯕ ꯀꯌꯥ ꯆꯥꯏꯊꯣꯛꯈꯤ ꯍꯥꯏꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯀꯨꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯦ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ